ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯅꯥꯎ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯃ꯫ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯅꯥꯎ ꯌꯥꯏꯃꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯑꯁꯤꯅ ꯂꯩꯁꯥꯔꯤꯉꯩ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ 6ꯅꯤ꯫ ꯅꯨꯄꯤ 5 ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯏ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯅꯨꯄꯤ 5ꯁꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯔꯝꯃꯤ꯫ ꯃꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯇꯥꯔꯛꯄꯒ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ 5ꯁꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯥꯛꯁꯨ ꯉꯟꯇꯥꯅ ꯊꯣꯡꯇꯣꯛꯑꯝꯃꯤ꯫ ꯈꯔ ꯉꯟꯅ ꯊꯥꯕꯜ ꯃꯀꯣꯛ ꯆꯣꯡꯉꯒ ꯆꯣꯡꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯁꯥꯏꯁꯤꯗꯗꯤ ꯏꯃꯥꯍꯣꯏꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯃꯈꯣꯏ 5 ꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯕꯨꯡꯁꯤꯡꯅ ꯏꯃꯥꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯕꯨ ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯈꯣꯏ ꯃꯁꯦꯟ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯍꯥꯞꯂꯦꯟ ꯑꯃꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯃꯩꯉꯥꯟ ꯑꯣꯏꯅꯕ ꯄꯨꯈꯤꯗꯕ ꯌꯥꯔꯣꯏ꯫ ꯊꯥꯎꯁꯨ ꯈꯔ ꯍꯥꯟꯈꯤꯒꯦ꯫ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯍꯣꯏꯅ ꯑꯃꯨꯛ, "ꯗꯗꯥ ꯌꯥꯔꯅꯤ, ꯊꯥꯕꯜꯁꯨ ꯍꯧꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏ 5 ꯁꯨꯔꯤꯕꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯝꯃꯒꯦ꯫ ꯗꯗꯥ ꯍꯣꯏꯁꯨ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯕꯤꯔꯛꯑꯣ꯫ ꯑꯩꯈꯣꯏ ꯍꯥꯜꯂꯝꯃꯒꯦ" ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ 5ꯁꯤ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯅꯔꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯝꯕꯦꯟꯗ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯎ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯃꯈꯣꯡ ꯃꯄꯥ ꯑꯃ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ ꯍꯥꯏ꯫ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯒ ꯇꯤꯡꯈꯪ ꯃꯈꯣꯡ ꯑꯗꯥꯏꯗ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯊꯥꯗꯣꯛꯑꯒ ꯊꯅꯝꯃꯤ ꯀꯥꯏꯅꯁꯨ ꯏꯃꯥꯍꯣꯏꯅ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯍꯣꯏꯅ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯥꯏꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯏꯃꯥꯍꯣꯏ ꯇꯝꯅ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕ ꯑꯀꯨꯞꯄ ꯃꯁꯛ ꯎꯗꯕ ꯄꯣꯠꯁꯛ ꯈꯔ ꯏꯃꯥꯍꯣꯏꯗ ꯆꯥꯏꯁꯤꯜꯂꯛꯈꯤ ꯍꯥꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏ 5 ꯁꯨꯔꯤꯕꯨ ꯈꯟꯗꯨꯅ ꯖꯒꯥ ꯑꯗꯣꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯔꯗ ꯍꯥꯟꯅ ꯅꯨꯡ ꯑꯀꯨꯞꯄ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕꯅ ꯆꯥꯏꯔꯛꯑꯝꯕꯗꯨ ꯍꯟꯗꯛꯇꯤ ꯅꯨꯡ ꯈꯔ ꯈꯔ ꯆꯥꯎꯕꯅ ꯑꯣꯏꯅ ꯂꯪꯉꯛꯈꯤ ꯍꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯍꯣꯏꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯃꯈꯣꯏ ꯄꯨꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯕꯨꯡꯁꯤꯡꯅ ꯃꯩ ꯄꯥꯏꯔꯒ ꯂꯝꯕꯦꯟꯗ ꯂꯥꯛꯄ ꯎꯕꯗꯒꯤ ꯏꯃꯥꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯕꯨꯡꯁꯤꯡꯅꯁꯨ ꯏꯃꯥꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔ ꯉꯁꯥꯏ ꯑꯩꯈꯣꯏꯒ ꯆꯠꯁꯤ ꯍꯥꯏꯗꯅ? ꯑꯃꯝꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯈꯣꯏꯅ ꯆꯠꯂꯤꯕꯗꯨ ꯀꯤꯕꯨ ꯀꯤꯗ꯭ꯔꯣ? ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯝꯕꯦꯟꯗ ꯆꯠꯃꯤꯟꯅꯔꯤꯉꯩꯗꯁꯨ ꯏꯃꯥꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯕꯨꯡꯁꯤꯡꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯍꯥꯏ꯫ ꯉꯁꯥꯏ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯥꯏꯁꯤꯗꯒꯤ ꯅꯨꯡꯀꯨꯞꯀꯨꯝꯕ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕ ꯈꯔ ꯆꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯏꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯍꯥꯏ, "ꯕꯦꯇꯣꯟ, ꯑꯩꯈꯣꯏ ꯄꯥꯕꯍꯣꯏꯅ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡꯗ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕ ꯆꯥꯏꯔꯛꯄꯁꯤ ꯐꯤ ꯅꯠꯇ꯭ꯔꯒ ꯈꯨꯗꯩꯒꯨꯝꯕꯗ ꯑꯣꯛꯄ ꯌꯥꯕ ꯇꯧꯔꯒ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯅꯨꯡꯖ꯭ꯔꯦꯡꯁꯤꯡ ꯑꯗꯨ ꯈꯥꯡ ꯑꯃꯗ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯒꯠꯂꯒ ꯉꯧꯔꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯜꯂꯤ ꯍꯥꯏ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯅꯨꯡꯖ꯭ꯔꯦꯡꯁꯤꯡ ꯑꯗꯨ ꯌꯥꯔꯒ ꯌꯨꯝꯗ ꯄꯨꯔꯛꯁꯤꯔ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯍꯣꯏꯁꯨ ꯈꯔ ꯑꯉꯥꯡꯒ ꯑꯣꯏꯔꯤꯕꯒ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ ꯍꯥꯏ꯫ ꯍꯜꯂꯛꯄꯗ ꯇꯧꯁꯤ ꯁꯅꯥ ꯑꯣꯟꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯏꯃꯥꯒꯤ ꯁꯥꯒꯩꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯐꯥꯒꯤꯕꯨꯗꯤ ꯐꯥꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯜꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯂꯥꯏꯁꯤꯡ ꯑꯁꯤ ꯎꯛꯅꯔꯨꯕꯗꯒꯤ ꯁꯤꯕ ꯐꯥꯎ ꯌꯧꯅꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯅꯨꯡꯖ꯭ꯔꯦꯡꯅꯤ ꯈꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯅꯨꯡꯖ꯭ꯔꯦꯡ ꯅꯠꯇꯦ꯫ ꯃꯗꯨꯗꯤ ꯇꯝꯅꯕ ꯍꯥꯏꯔꯤꯗꯣ ꯏꯁꯥꯗ ꯃꯤ ꯑꯃꯅ ꯅꯨꯡꯀꯨꯞꯀꯨꯝꯕ ꯆꯥꯏꯔꯛꯄ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯑꯁꯦꯡꯕ ꯅꯨꯡꯖ꯭ꯔꯦꯡ ꯅꯨꯡꯀꯨꯞ ꯅꯠꯇꯦ꯫ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ, ꯇꯥꯅꯤꯡꯗꯦ꯫ ꯃꯥꯡ ꯊꯥꯔꯣ, ꯍꯣꯔꯦꯟꯁꯨ ꯍꯜꯂꯛꯄꯗ ꯄꯨꯂꯞ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯌꯨꯝꯗ ꯍꯥꯟꯅ ꯍꯟꯅꯔꯝꯕ ꯌꯥꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯊꯥꯕꯜ ꯆꯣꯡꯉꯝꯃꯤ꯫ ꯀꯣꯟꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯊꯥꯕꯜ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯉꯥꯏꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯅꯨꯄꯤ 4 ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯥꯝꯍꯟꯅꯁꯨ ꯏꯃꯥꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯩ ꯗꯦꯕꯂꯥꯗꯣ ꯂꯝꯄꯥꯛ ꯃꯌꯥꯏꯁꯤꯗ ꯑꯃꯨꯛꯇ ꯀꯣꯏꯅ ꯆꯠꯂꯒ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ" ꯍꯥꯏꯔꯝꯃꯒ ꯃꯥꯝꯍꯟꯁꯨ ꯏꯟꯗꯣꯝꯆꯥ ꯗꯦꯕꯂꯥꯕꯨ ꯊꯤꯕ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯥꯏꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤ ꯁꯨꯝ ꯇꯥꯛꯁꯤꯜꯂꯛꯈꯤ꯫
mayum-mayumda loina hanakiduna. Imahoysu masada pakatpa haurammi. Horen yum hek yaubaga indomchado mangkre hairurabadi imaga babagana phurani khanbada makoisu tumin kapammi. Mamhanasu phana kuina thaban siliba mioising aduga punna thibada phamalaktabadagi imahoyda yumda hallasi. Kona yum yaubaga babahoyga tawraga punna muk thirasi haiduna makoisu amuk yum lomda halakpa haurammi. Kona di makoina ngasai landuna lakiba tingkhang panbi makhong adomda indomcha debladi matomda masak udaba mioy amaga wari saduna leiba makhoi mayamna urakhi. Maduda mamansu saugduna manak adaidagi lichay ama khungkalaga masigi angangse asida kaidawrino akhoi mayamna ngasaidagi koiti thinari. Khangni ma haidana indomcha tombigi manakte hek changsilubada indomcha di matomda tingkhang panbi marak aduda lepaga machinda murung solaga leirammi hai. Mataw asida mamansu kijarakpadagi imahoyda makhut khalaga sida yamna thuna chango haiduna kaurakhi hai. Imahoyna su indomcha adu masada phi mana kupsalaga yumda makhoi masen hathu halakhi. Yum hek yaubaga su makhoi masen tumin leinaduna pupuga boboka da haidomdi. Numidang ahing aduda su indomcha adu masada gyan tajakhide hai. Matomda nokpi tawraga lei hai. Kona di imana ahing simadi yengasi nongalaga oina babaga imaga da taglasi haiduna ahing duma indomcha adu makhoi mayamna senaduna makhoi su ahing adu tumnakhide. Nonghek nganbaga di indomcha adu gyan lakhi. Hangubada su ngarang thabal maphamda nupa amana mabu sum kaukthoraaga pui hairakhi. Madudagi masada gyan takidre su hairakhi. Asumna nongnini di indomcha tombidu masada karisu tawdana leiram. Adubu numit humni marini surakpa saisidadi indomcha adu machinda murung soiron noi karioi punghangda ngangba horakhi. Numidang ahing athengbada su sumangdagi angang macha amana kaukthorei aduga posakama pairaga magi manakta hekta chenselei haiduna imahoyda tamami. Kona di imagi machimanau singdusu pakhalakpadagi pupuga bobokada paw adu tamthoami. Madudagi pupuga bobokana maiba matanaraga indomchabu yenghanbada maibaduna su sumna hairakhi. Masidi mina thadukpa lai uknare. Mana ukna thingnakiba numit aduda lai khuramsi. Ngasidi yaroi hairakhi. Pupuga bobokana su imahoyda yamna ngangami. Karigino nakoina nahankei haidoktana leiribadi. Patanungda thora abadi nakoina chinanaw mangana daita pugera haiduna yamna ngangami. Maibaduna tharamba numit masing adu yaudringaida su ahingda indomcha si nupa amana thunganagi sei saaga kauri haiduna hekta chenkige tawi hai. Nongma su imana hinga thengba amada mikap thorakpada su thunga lomdagi tabada yamna hinadaba khonjel amana isai ngangbagi makhol ama tarami. Maduda imana indomcha adu boyingsida madi kamdauri bajano haiduna kangkhal haidoga yengubada angakpa kiba mataw amada indomcha su mamit usilaga machinda isai ngangbagi mawngda murung solaga leirammi hai. Madudagi imana yum maduda leiriba mioising adu ahing aduda loina haudoami. Aduga indomchagi mataw adu yenghalli hai. Pupuna su masidi kanararoi hanagi maiba adu sum ngairaga leiragadi maduna atopa khullamadagi maiba moina tanarasi haiduna nonghek nganbaga pupuna maiba anauba ama puraga indomchabu yenghalli hai. Matam aduda su maiba aduna hana mamangda maiba aduna tharamba numit masing aduga chap manana tharakhi hai. Maduda mamhana su pupuda baba masidi kanararoi hanagi maiba aduda adum tahollasi haisu haidogum taw numit aduda lai khuramsi haidana mi nungairaroi hairami. Maduda pupuna su phare waraswana numit adu phawdadi ngairasi marak asida nakhoi mayamna nasanupi atombisi kupna senau hairami. Konadi numit masing adu hek yaurokpada pupuna maiba adu bayuk anganbada kaururaga indomchabu yenghalami. Maiba aduna su indomchabu tingkhang panbi makhong adomda puraga laitin khoram thokpiki. Ahingda mangonda mioy amana kaurokpadu su phaki. Thado asigi matungdagidi imahoygi lekai asi tingkhang panbi makhong adomda laitin sum ungnarakpadagi khulladuda leiba maung ha ama su layengba ngamdana siki hai. Tasengbadi masi pumba imana haibada makoigi khulladuda maiba kuber haidana but sanaba maiba ma lei hai. Mana laitin sanaraga tingkhang panbi makhong aduda thadoga thambadagi lekagi mioysingna ungnabani hai. Tingkhang panbi makhong adusu imagi mapangi thungan gate mapa adudagi pulap lamna satre kitang satlaga leiri. Maungna ha aduna mafam aduda layukna aduna sikhraba matungdagi su jaga adu asuki matik tamnarami hai. Nongmasu pupuna lawsing loirakpagi khungi chaksa haijanaba ama yaururaga numidang yumda halakpada
ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯛꯑꯝꯗꯥꯏ ꯎ ꯃꯁꯥ ꯃꯌꯥꯝ ꯑꯃ ꯇꯦꯛꯊꯔꯒ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏ꯫ ꯄꯨꯄꯨꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯆꯤꯟꯗ ꯀꯅꯥꯅꯕꯨ ꯎ ꯃꯁꯥ ꯊꯥꯔꯝꯃꯤꯖꯥꯠꯅꯣ, ꯅꯨꯃꯤꯠ ꯇꯥꯔꯛꯑꯕꯗꯤ ꯂꯝꯕꯦꯜ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯊꯩꯖꯤꯜꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯔꯨꯡ ꯁꯣꯜꯂꯒ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯃꯨꯛ ꯄꯨꯄꯨꯅ ꯎ ꯃꯁꯥ ꯇꯥꯍꯧꯕ ꯖꯒꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯎꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯍꯥꯏ꯫ ꯃꯅꯥꯛ ꯅꯛꯄ ꯌꯨꯝꯁꯤꯡꯗꯁꯨ ꯉꯔꯥꯡ ꯅꯈꯣꯏꯒꯤ ꯎ ꯃꯁꯥ ꯊꯥꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯃꯈꯣꯏꯗꯤ ꯎ ꯌꯥꯟꯕ ꯇꯨꯞꯄ ꯑꯃꯠꯇ ꯇꯧꯗꯦ, ꯊꯥꯖꯗ꯭ꯔꯒꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯄꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯝꯗꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯏꯃꯥꯍꯣꯏ ꯕꯣꯕꯣꯍꯣꯏꯗꯁꯨ ꯋꯥꯔꯤ ꯇꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯄꯨꯄꯨꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯕꯣꯛꯍꯣꯏ ꯃꯃꯜꯍꯣꯏꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗꯒꯤ ꯄꯨꯄꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯀꯜꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯈꯨꯜ ꯑꯗꯨꯗ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜ ꯑꯗꯨ ꯃꯁꯥꯒꯤ ꯂꯩꯅꯥ ꯑꯃꯗꯒꯤ ꯁꯤꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ, ꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯁꯤꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯂꯣꯏꯅ ꯁꯤꯗꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯍꯜ ꯑꯗꯨꯅ ꯁꯤꯈꯤꯕꯗꯨ ꯃꯕꯨꯛꯅꯤꯡꯗ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯑꯍꯜ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯇꯝꯅꯔꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯍꯥꯏꯅ ꯈꯔꯕꯨ ꯃꯐꯝ ꯑꯗꯨ ꯂꯥꯜꯂꯒ ꯃꯤ ꯆꯠꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯖꯒꯥ ꯑꯗꯣꯝꯗ ꯍꯨꯏꯒꯨꯝꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯃꯤꯑꯣꯏ ꯀꯩꯑꯣꯏ ꯃꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯐꯥꯎ ꯇꯨꯡꯏꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯛ ꯇꯣꯛꯑꯒ ꯃꯅꯤꯡ ꯃꯌꯥꯗ ꯈꯨꯠ ꯁꯥ ꯍꯥꯝꯕ ꯊꯣꯛꯄꯗꯁꯨ ꯀꯔꯤꯅꯣ ꯃꯃꯤ ꯁꯥꯃꯤ ꯁꯣꯠ ꯁꯟ ꯁꯥꯔꯒ ꯍꯦꯛꯇ ꯆꯪꯈꯤꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯒꯦꯠ ꯃꯄꯥꯗ ꯃꯃꯤ ꯁꯥꯃꯤ ꯌꯨꯝꯒꯤ ꯃꯤ ꯁꯥꯔꯒ ꯍꯦꯛꯇ ꯀꯧꯊꯣꯔꯛꯄ ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯀꯌꯥꯁꯤꯗꯒꯤ ꯄꯨꯄꯨꯅꯁꯨ ꯏꯃꯥꯍꯣꯏꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯇꯣꯝꯕꯤꯁꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯁꯥꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯈꯤꯕ ꯂꯩꯈꯤꯕꯅ ꯃꯁꯥꯗꯁꯨ ꯑꯃꯨꯛ ꯃꯅꯤꯟ ꯅꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯏꯟꯗꯣꯝꯆꯥꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯗꯨꯅ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯤꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯏꯟꯗꯣꯝꯆꯥꯗꯤ ꯍꯨꯏꯗꯧꯅ ꯁꯟ ꯁꯥꯔꯒ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯄꯨꯄꯨꯅꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯏꯟꯗꯣꯝꯆꯥꯕꯨ ꯁꯥꯟꯗꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯏꯟꯗꯣꯝꯆꯥꯗꯤ ꯍꯨꯏꯗꯧꯅ ꯈꯣꯡꯉꯛꯑꯒ ꯄꯨꯄꯨꯗ ꯆꯤꯛꯅꯕ ꯆꯣꯡꯁꯤꯜꯂꯛꯈꯤ ꯍꯥꯏ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯏꯟꯗꯣꯝꯆꯥꯕꯨ ꯐꯥꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯏꯟꯗꯣꯝꯆꯥꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯏ꯫ ꯃꯥꯏꯕ ꯀꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯟꯕꯗꯁꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯍꯣꯏꯁꯨ ꯄꯨꯡꯉꯛ-ꯉꯛꯈꯤ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯣꯝꯗꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ ꯍꯥꯏ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨ ꯁꯨꯝ ꯀꯣꯛꯊꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯅꯨꯃꯤꯗꯥꯡ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯇꯒ ꯂꯥꯜꯂꯒ ꯍꯜꯂꯛꯄꯗ ꯅꯨꯡꯇ꯭ꯔꯦꯡꯒꯨꯝꯕ ꯆꯥꯏꯔꯛꯄꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯥꯏ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫